ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯨꯏꯒ ꯇꯦꯁꯅꯦꯕꯀꯣ ꯍꯨꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯥꯁꯇꯔ ꯍꯥꯏꯔ ꯈꯪꯅꯔꯤꯕꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯖꯨꯒꯥ ꯂꯤ ꯑꯩ ꯍꯨꯏꯁꯤꯀꯣ ꯑꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥ ꯆꯥꯅꯤꯡꯉꯦ ꯈꯜꯂꯁꯤ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯈꯜꯂꯁꯤꯀꯣ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯏ ꯊꯣꯡꯗ ꯄꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯅꯣꯏ ꯖꯁꯀꯤ ꯐꯪꯐꯝ ꯉꯥꯝ ꯁꯤꯟꯗ꯭ꯔꯕꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯣꯞ-ꯇꯣꯞꯄꯦꯕꯀꯣ ꯅꯍꯥꯟꯒꯩꯒꯤ ꯚꯤꯗꯤꯑꯣꯒ ꯃꯥꯟꯅꯔꯣꯏ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯁꯨ ꯆꯨꯕꯅꯤꯀꯣ ꯃꯄꯥꯟꯗꯁꯨ ꯅꯝꯕ ꯌꯥꯗ꯭ꯔꯦꯕ ꯏꯃꯨꯡꯗ ꯑꯣꯏꯅ ꯅꯝ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯨꯏꯒ ꯇꯦꯁꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯨꯏꯕꯨ ꯑꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤ ꯍꯥꯏꯕꯗꯤ ꯗꯣꯛꯀꯤ ꯐꯥꯗꯔ ꯆꯪꯁꯤ ꯏꯁꯄꯦꯛꯁꯤꯁꯨ ꯑꯇꯦꯛꯄꯅꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯏꯁꯄꯦꯛꯁꯦ ꯑꯩ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯍꯨꯏꯕꯨ ꯑꯅꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯄꯦꯛꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯐꯖꯒꯗ꯭ꯔꯥꯅ ꯎꯞꯄꯅꯤ ꯑꯗꯣ ꯁꯣꯝꯗꯁꯨ ꯍꯨꯏꯕꯨ ꯑꯅꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯁꯣꯝꯗ ꯂꯩꯔꯦ ꯏꯟꯇꯔꯗꯛꯁꯟ ꯍꯥꯏꯐꯦꯠꯇ ꯀꯅꯥ ꯀꯔꯤꯅꯣ ꯇꯧ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯑꯝꯇ ꯑꯩꯒꯤ ꯃꯤꯡ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯊꯣꯛꯇꯣꯏꯅ ꯈꯪꯅꯔꯕ ꯍꯨꯏꯒꯤ ꯃꯔꯝꯗ ꯍꯨꯏ ꯍꯥꯏꯗꯣ ꯑꯩꯅꯦꯕ ꯑꯩꯅ ꯅꯠꯇꯦ ꯍꯨꯏ ꯍꯥꯏꯗꯣ ꯁꯤ ꯂꯩꯁꯤꯅꯦꯕ ꯑꯩꯒꯤ ꯃꯤꯡꯅ ꯈꯨꯂꯤ ꯃꯌꯥꯝ ꯑꯩꯒꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯝꯕꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯣ ꯖꯨꯒꯥꯂꯤꯗ ꯑꯗꯨꯝ ꯇꯣꯞ ꯂꯩꯔꯤꯕꯀꯣ ꯍꯨꯏꯒꯤꯗꯗꯤꯀꯣ ꯍꯨꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯥꯁꯇꯔ ꯍꯥꯏꯔ ꯈꯪꯅꯔꯤꯕꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯖꯨꯒꯥ ꯂꯤ ꯑꯗꯣ ꯅꯣꯏ ꯖꯁꯀꯤ ꯐꯪꯐꯝ ꯉꯥꯝ ꯁꯤꯟꯗ꯭ꯔꯕꯣ ꯑꯝꯇ ꯁꯤꯟꯗ꯭ꯔꯕ ꯖꯁꯇꯤ ꯑꯋꯥꯡꯕꯗ ꯐꯪꯒꯗꯕꯅꯤ ꯁꯤꯗꯤ ꯐꯥꯅꯤꯅꯦ ꯖꯁꯇꯤ ꯈꯤꯇꯪ ꯅꯦꯝꯅ ꯐꯝꯃꯒ ꯄꯣꯁ ꯇꯥꯏ ꯇꯧꯕꯅꯤ ꯖꯁꯁꯦ ꯅꯦꯝꯃꯜꯂꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯊꯝꯃꯒꯦ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯄꯥꯎꯈꯠꯂꯒꯦ ꯍꯨꯏꯗꯣ ꯍꯣꯏ ꯍꯨꯏꯁꯤꯀꯣ ꯌꯥꯝ ꯁꯤꯡꯈ꯭ꯔꯕ ꯍꯨꯏꯅꯤ ꯁꯣꯝꯒꯤ ꯍꯧꯖꯤꯛ ꯄꯝꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯝꯇ ꯄꯝꯖꯒꯦ ꯏꯁ ꯄꯝꯕ ꯀꯩꯗꯧ ꯌꯥꯏ ꯀꯩꯁꯨ ꯄꯝꯁꯤ ꯀꯩꯝ ꯆꯤꯡꯉꯣꯏꯀꯣ ꯀꯩꯝ ꯇꯧꯔꯣꯏ ꯃꯥꯏꯗꯣ ꯍꯧꯖꯤꯛꯇ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯆꯤꯎꯁꯦ ꯆꯤꯎꯗ꯭ꯔꯕ ꯑꯁ ꯍꯨꯏꯅꯕꯣ ꯀꯅꯥ ꯁꯤꯑꯦꯒꯦ ꯅꯃꯥꯏꯗꯤ ꯈꯔ ꯇꯧꯕ ꯌꯥꯏꯀꯣ ꯁꯣꯝꯒꯤ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯌꯥꯝ ꯄꯝꯕ ꯅꯨꯡꯉꯥꯏ ꯃꯈꯥꯗ ꯊꯝꯃꯒꯦ ꯈꯪꯕ꯭ꯔꯥ ꯍꯨꯏꯁꯦ ꯃꯈꯥ ꯊꯝꯃꯒꯦ ꯍꯨꯏꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯆꯤꯛꯂꯛꯀꯗꯧ ꯃꯥꯜꯂꯦ ꯁꯤꯑꯣꯏꯀꯣ ꯍꯨꯏꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯥꯅ ꯆꯤꯛꯄꯗ 2.5 ꯁꯨꯔꯦ ꯁꯤ ꯀꯩꯅꯣ 2.5ꯗꯤ ꯃꯈꯥꯏꯗꯨꯅ ꯀꯩꯅꯣ ICUꯗ ꯂꯩꯔꯦ ꯑꯃꯅ ꯈꯔꯁꯨ ꯂꯥꯏꯀꯠꯅꯔꯦꯀꯣ ꯂꯥꯏꯀꯠꯅꯔꯦꯕ 시도를 시니네. 네. 아니면 같이 시도하고. ꯑꯗꯣ ꯁꯣꯝꯒꯤ ꯇꯦꯂꯦꯟ ꯈꯤꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯇꯦꯂꯦꯟꯂꯣ ꯀꯔꯤꯝ ꯂꯩꯇꯦꯗ ꯅꯠꯇꯦ ꯁꯣꯝꯒꯤ ꯍꯥꯏꯕꯗꯤ ꯍꯨꯏꯁꯤꯒꯤ ꯍꯥꯏꯕ ꯍꯨꯏꯒꯤ ꯕꯤꯠꯇ ꯂꯩꯕ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯍꯨꯏꯒꯤ ꯇꯦꯂꯦꯟꯁꯤꯀꯣ ꯑꯁ ꯑꯃꯨꯛꯇꯣꯏꯕꯀꯣ ꯀꯩ ꯍꯥꯏꯕꯅꯤ ꯈꯕꯔ ꯂꯧꯅꯗ ꯌꯥꯔꯦꯀꯣ 나사도 그걸 봐봐야 뭐 그런 게 뭐가. 그걸 봐봐야 니가 하나 되는 거지. ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯈꯕꯔꯁꯤ ꯃꯣꯏ ꯀꯣꯟꯗꯣꯡꯗ ꯌꯦꯟꯕ ꯂꯥꯛꯄ ꯃꯤꯗꯨꯅ ꯌꯦꯜꯂꯝꯃꯅꯤꯀꯣ ꯊꯥꯗꯔꯝꯃꯅꯤ ꯍꯨꯏ ꯂꯧꯕ ꯊꯣꯛꯅꯗ꯭ꯔꯦ ꯋꯥꯔꯤꯗ ꯍꯨꯏ ꯅꯪ ꯄꯨꯁꯤꯜꯂꯦ ꯋꯥꯔꯤꯗ ꯆꯥꯛ ꯊꯣꯡꯅꯗ꯭ꯔꯦ 싹도 싸서 뭐지 좀세. ꯅꯠꯇꯦꯅꯦ ꯆꯥꯗꯕ ꯋꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯊꯣꯡꯅꯗ꯭ꯔꯦ ꯍꯨꯏꯅ ꯊꯣꯡꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯍꯨꯏꯅ ꯊꯣꯡꯉ ꯆꯥꯕ. 맞습니다. 시도. ꯀꯩꯕ 깬떡. ꯀꯩꯀꯣ ꯍꯨꯏꯁꯦ ꯍꯧꯖꯤꯛ ꯁꯤ ꯍꯨꯏꯁꯦ ꯆꯥꯛ ꯇꯣꯛꯄꯗ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯗ ꯌꯥꯗꯦ ꯍꯩꯁ ꯇꯣꯏꯂꯦꯠ ꯆꯪꯕꯗꯀꯣ ꯕꯤꯔꯤ ꯃꯆꯦꯠ ꯃꯆꯦꯠꯒ ꯆꯪꯗꯗꯤ ꯌꯥꯗꯦꯕ 칸칸. ꯑꯩ ꯍꯨꯏꯁꯤꯀꯣ ꯑꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥ ꯆꯥꯅꯤꯡꯉꯦ ꯈꯜꯂꯁꯤ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯈꯜꯂꯁꯤꯀꯣ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯏ ꯊꯣꯡꯗ ꯄꯨ ꯂꯥꯛꯀꯅꯤ 칸칸. ꯈꯪꯕ꯭ꯔꯥ हुई से मणिपुर पा खंगी को इस पा खंगी को हिंदी पा खंगी को तुम्हारा नाम क्या है तू खंगी 칸이. अरे को अस्मारा खंगो तले पे मुझे को तुम मोरो लाइफ दुकान नहीं लाइफ सब बचा थाव तुम ले चप दे मार के चले 시기나. 이 칸이. nin khang da bra tu khang khang ai ba 주할 거네. 칸이. 이거 뭐 얘기 칸이. ya kali nate 칸이. hui ko atung mati ga bhai ne ko masi khang chalo ꯌꯥꯝ ꯁꯤꯡꯉꯤ ꯁꯣꯝꯒꯤ ꯍꯨꯏꯁꯤ 쭉 이 마유지. ꯑꯗꯣ ꯁꯣꯝꯒꯤ ꯇꯦꯂꯦꯟ ꯍꯥꯏꯐꯦꯠ 아이도 아누 이엔고. 아데 산 그라마 디am 해지. ꯅꯠꯇꯦ ꯁꯣꯝꯕꯗꯤ ꯁꯣꯝꯒꯤ ꯍꯨꯏꯗꯨꯒꯤ ꯍꯥꯏꯕ 거신 거. asi sung la turi ko yune 나한테 아이기 위도 락션에 사이드는 동안 as mai hui de ko thi ja le ni sai ko to angang ni de phai ko pu do thi ni de maling ko ya sa to ko sa le tu ni asida mo hui phai ne loi wa ko yo la ha tu sa ho ni ko 아이고 이러는 아이지. 아이고 위도도 이름도 게임 사나고 있네. as fuck de ni sim ꯁꯣꯝꯒꯤ ꯍꯨꯏꯗꯣ 어떠시면 좀 사나봐 사납자니 뭐 콩머리 신는 거. 맨날 사납자 아니고 PUBG 모바일 이제 맞아. 그거에 아니게 도네. 또 보자 심 hai nam ni ko ja Kakak ini hui kan ko jali duma hatu ga no 야, 근데 또 자동 상도. kai ba 우리서 부르잖아. asal ko asal loi ko ko ai wa mai asal ai hui ma nam to wali ni ma tam na khangi hai do na hoi dong ram la bra na sai ni tele na ma tam na ami yen bra yam hai ai ha awai yen ani bra ni do sang lo ni 나한테. 아, 누이한테. 시고
ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯇꯥꯔꯦ ꯑꯩꯒꯤ ꯍꯨꯏꯗꯣ ꯃꯤ ꯃꯔꯣꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯅꯪ ꯍꯨꯏꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯅꯨꯡꯗꯥꯡ ꯅꯨꯡꯗꯥꯡꯅꯦꯀꯣ ꯑꯩꯒꯤ ꯍꯨꯏꯗꯨꯅꯀꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯀꯣ ꯄꯥꯎ ꯑꯗꯨꯝ ꯇꯝꯃꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯍꯨꯏꯁꯤꯡꯁꯦꯀꯣ ꯑꯩꯒꯤ ꯍꯨꯏꯅ ꯈꯤꯇꯪꯗꯤ ꯍꯦꯜꯂ ꯃꯥꯜꯂꯦꯀꯣ ꯀꯨꯂꯤꯗꯤ ꯈꯤꯇꯪ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯖꯨꯒꯥꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯀꯨꯂꯤ ꯑꯩꯅ ꯍꯦꯟꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯨꯏꯗꯨ ꯖꯁ ꯐꯥꯟꯗ ꯐꯝꯍꯟꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯉꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣꯗ ꯉꯥꯏꯍꯥꯛꯇꯒꯤ ꯅꯣꯡ ꯁꯨꯡ ꯂꯦꯞꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯀꯩꯀꯩ ꯌꯨꯝꯗ ꯑꯣꯏꯅ ꯅꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗꯦ ꯁꯤ ꯁꯗꯥꯡꯗꯁꯨ ꯃꯣꯏ ꯀꯩꯅꯣ ꯑꯦꯛꯖꯥꯝꯗꯣ ꯑꯦꯛꯖꯥꯝ ꯂꯩꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯔꯁꯨ ꯐꯖꯗ꯭ꯔꯁꯨ ꯃꯌꯥꯝ ꯁꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯈꯨꯌꯧꯅꯅ ꯅꯝꯃꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯝꯃꯤꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯇꯁꯨ ꯕꯤꯔꯝꯃꯣ ꯁꯣꯝꯒꯤ ꯁꯥꯔꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔꯁꯨ ꯈꯔ ꯇꯧꯁꯜꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯤꯇ ꯌꯥꯝꯃꯟꯖꯦ ꯈꯤꯇ ꯌꯥꯝꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯕꯛ ꯈꯤꯇ ꯇꯧꯕꯤꯌꯨ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯁꯛꯁꯤꯗꯤ ꯑꯝꯇꯗꯤ ꯁꯞꯄꯣꯔꯇꯤ ꯇꯧꯅꯤꯡꯉꯣꯏꯗꯨꯅꯦꯕ ꯍꯨꯏꯒꯤ ꯃꯄꯨꯅꯤ ꯀꯩꯅꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯇꯣꯞ ꯇꯣꯞꯄꯅꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯒ ꯃꯥꯟꯅꯔꯣꯏ ꯁꯦꯀꯦꯟ ꯑꯃꯅꯤ ꯍꯥꯏꯔꯛꯑꯣ ꯁꯦꯀꯦꯟ ꯍꯨꯏꯕꯨ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯃꯅ ꯈꯥꯡ ꯇꯣꯝꯕꯤ ꯑꯃꯅ ꯀꯨꯂꯤ ꯍꯨꯏ ꯀꯟꯇꯦꯁꯅꯦꯕ ꯑꯗꯨꯒ ꯃꯈꯥ ꯀꯩ ꯍꯥꯏꯅꯤ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯐꯦꯠꯇ ꯀꯅꯥ ꯀꯔꯤꯅꯣꯗꯣ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯀꯨꯂꯤ ꯑꯩꯒꯤ ꯃꯤꯡꯅꯀꯣ ꯖꯨꯒꯥꯂꯤ ꯑꯩꯒꯤ ꯖꯁ ꯀꯨꯝꯕ ꯀꯗꯥꯏ ꯑꯗꯣ ꯁꯣꯝꯁꯦ ꯖꯁꯀꯤꯗꯤ ꯁꯤꯗ ꯅꯤꯅꯦ ꯑꯁ ꯖꯁꯀꯤꯗꯤ ꯈꯤꯇꯪ ꯅꯦꯝꯇꯛ ꯇꯥꯔ ꯄꯣꯁ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯕꯔ ꯂꯧꯅꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯅꯝ ꯂꯩꯒ꯭ꯔꯕ ꯆꯤꯔꯣꯏꯀꯣ ꯀꯩꯝ ꯇꯧꯔꯣꯏ ꯃꯥꯏꯗ ꯎꯗ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯆꯤꯑꯣꯏꯗ꯭ꯔꯣ ꯍꯥ ꯆꯤꯑꯣꯏꯗ꯭ꯔꯕ ꯍꯨꯏꯅꯕꯨ ꯀꯅꯥ ꯀꯩꯅꯣ ꯕ꯭ꯂꯔ ꯂꯥꯛꯏꯁꯤꯅ ꯀꯣꯅꯦ ꯕ꯭ꯂꯔ ꯂꯥꯏ ꯕ꯭ꯂꯔ ꯂꯥꯏꯠ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯁꯣꯝꯒꯤ ꯍꯨꯏꯁꯤꯒꯤ ꯇꯦꯂꯦꯟꯁꯦ ꯑꯗꯣ ꯈꯤꯇ ꯍꯥꯏꯕꯤ ꯍꯣꯏ ꯄꯥꯏꯔꯝꯃꯣꯏ ꯀꯗꯥꯏꯗꯩ ꯈꯕꯔ ꯂꯧꯗꯣꯏꯅꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯈꯕꯔꯁꯦꯀꯣ ꯂꯥꯛꯑꯅꯤ ꯀꯔꯝꯕ ꯁꯣꯝꯒꯤ ꯍꯨꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯨꯏꯗꯣ ꯂꯥꯛꯇ꯭ꯔꯤꯅꯦ ꯀꯩꯅꯣ ꯑꯗꯨ ꯃꯥꯏ ꯍꯨꯏꯗꯤꯀꯣ ꯁꯣꯝꯒꯤ ꯍꯨꯏꯗꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯍꯨꯏꯗꯤ ꯁꯣꯝꯒꯤ ꯍꯨꯏꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯗꯤ ꯃꯥ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯍꯨꯏꯗꯤ ꯀꯅꯥꯅ ꯍꯥꯠꯇꯣꯛꯑ ꯆꯥꯊꯣꯛꯑꯅꯤꯀꯣ ꯑꯩꯒꯤ ꯍꯨꯏꯗꯣ ꯑꯩꯒꯤ ꯍꯨꯏꯗꯤꯀꯣ ꯌꯨꯝꯗ ꯒꯦꯝ ꯁꯥꯟꯅꯔ ꯂꯩꯔꯝꯃꯦ ꯑꯁ ꯍꯥꯏꯖꯤꯜꯂꯦ ꯁꯣꯝꯒꯤ ꯍꯨꯏꯗꯣ ꯒꯦꯝꯒ ꯁꯥꯟꯅꯔꯤꯕ ꯆꯤꯜꯂꯒꯅꯨꯅꯦ ꯉꯥꯛꯊꯔꯛꯀꯅꯨ ꯑꯩꯒꯤ ꯍꯨꯏꯗꯨꯅꯀꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯀꯣ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯕ